ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯇꯤꯝꯗꯣ ꯃꯗꯨꯒꯤ ꯇꯤꯝꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯃꯈꯥ ꯇꯥꯅ ꯅꯣ ꯃꯣꯔ ꯅꯣꯡꯃꯩ ꯀꯥꯞꯍꯜꯂꯔꯣꯏ ꯅꯣ ꯃꯣꯔ ꯏꯔꯥꯡ ꯊꯣꯛꯍꯜꯂꯔꯣꯏ ꯅꯣ ꯃꯣꯔ ꯍꯥꯏꯗꯤ ꯍꯥꯏꯕꯁꯨ ꯍꯥꯏꯕꯤꯌꯣꯕꯀꯣ ꯉꯁꯤ ꯀꯨꯀꯤꯒꯤ ꯑꯗꯨꯒꯨꯝꯕ ꯀꯣꯇꯨ ꯀꯣꯛꯇꯥ ꯀꯣꯛꯅꯥꯎ ꯃꯣꯏꯅ ꯁꯦꯄꯔꯦꯁꯟ ꯗꯦ ꯇꯥꯜꯂꯤꯁꯦ ꯉꯁꯥꯏꯒꯤ ꯁꯦꯄꯔꯦꯁꯟ ꯗꯦ ꯇꯥꯜꯂꯤꯕ ꯀꯥꯡꯕꯨꯁꯦ ꯉꯁꯤ ꯇꯥꯟꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯦ ꯁꯤꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯁꯦꯄꯔꯦꯁꯟ ꯗꯦꯗꯣ ꯌꯥꯗꯦ ꯀꯣ ꯃꯅꯤꯄꯨꯔ ꯀꯟꯕꯅꯤ ꯃꯅꯤꯄꯨꯔ ꯀꯟꯕꯤꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯁꯦ ꯉꯥꯛꯏꯕꯅꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯀꯨꯀꯤꯅ ꯉꯁꯤ ꯁꯦꯄꯔꯦꯁꯟ ꯗꯦ ꯇꯥꯜꯂꯀꯥꯟꯗ ꯇꯣꯇꯦꯜ ꯁꯠ ꯑꯥꯎꯠ ꯂꯥꯎꯊꯣꯛꯇꯅ ꯉꯁꯤꯒꯤ ꯃꯦꯒꯤ ꯑꯍꯨꯝꯁꯦ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯪꯂꯥꯟ ꯑꯃ ꯑꯁꯥ ꯑꯃ ꯁꯥꯒꯠꯇꯅ ꯉꯁꯤ ꯐꯣꯡꯅ ꯃꯈꯣꯛ ꯄꯣꯡꯅ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯒꯟ ꯁꯨ ꯄꯤꯔꯛꯑꯅꯤ ꯀꯣ ꯒꯟ ꯁꯨ ꯄꯤꯔꯛꯑ ꯌꯦꯡꯕꯤꯌꯨꯀꯣ ꯍꯣꯏ ꯄꯤꯔꯛꯄ ꯌꯥꯏ ꯄꯤꯔꯛꯇꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯤꯔꯤꯟ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯁꯟ ꯗꯦ ꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔ ꯐꯣꯔꯁ ꯀꯥꯏꯅ ꯇꯧꯔꯒ ꯏꯁꯇꯔꯟ ꯖꯣꯟ ꯋꯦꯁꯇꯔꯟ ꯖꯣꯟ ꯑꯗꯒꯤ ꯏꯁ ꯖꯣꯟ ꯑꯗꯒꯤ ꯅꯣꯔꯠ ꯖꯣꯟꯒ ꯇꯧꯔꯒ ꯃꯗꯨꯗꯩꯗ ꯒꯟꯁꯨ ꯄꯤꯈꯠꯈꯤꯅꯤꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯅ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯀꯣ ꯑꯗꯨꯝ ꯌꯥꯕꯖꯥꯠꯂꯥ ꯃꯗꯨ ꯑꯩꯗꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯗ ꯑꯣꯏꯅ ꯍꯪꯅꯤꯡꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯁꯨ ꯑꯩ ꯍꯪꯅꯤꯡꯗ꯭ꯔꯦ ꯀꯣ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯁꯦꯟꯇꯔ ꯂꯩꯉꯥꯛꯄꯨ ꯉꯥꯡꯂꯧ ꯄꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯇꯤꯝ ꯑꯃ ꯂꯩꯕꯤꯔꯤꯗꯨꯅ ꯉꯁꯤ ꯀꯨꯀꯤ ꯀꯣꯛꯇꯥ ꯀꯣꯛꯅꯥꯎ ꯀꯩꯅꯣ ꯀꯣꯇꯨꯅ ꯁꯦꯄꯔꯦꯁꯟ ꯗꯦ ꯇꯥꯜꯂꯤꯕ ꯄꯣꯠꯁꯛꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯗꯦꯟ ꯃꯣꯏꯗ ꯀꯔꯤ ꯍꯥꯏꯕꯤꯗꯣꯔꯤ ꯑꯩ ꯈꯪꯅꯤꯡꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇꯅꯤꯀꯣ ꯍꯪꯅꯔꯛꯏꯁꯤꯀꯣ ꯈꯪꯗꯕꯩ ꯍꯪꯖꯕꯅꯤꯀꯣ ꯂꯤꯔꯤꯟ ꯈꯪꯗꯕꯩ ꯍꯪꯖꯕꯅꯤ ꯏꯉꯥꯎ ꯉꯥꯎꯈꯠꯂꯛꯑꯦ ꯑꯩꯈꯣꯏꯁꯨꯀꯣ ꯈꯪꯗꯕꯩ ꯍꯪꯖꯕꯅꯤ ꯑꯗꯨꯅ ꯀꯨꯀꯤ ꯀꯩꯅꯣꯅ ꯑꯩꯈꯣই ꯀꯣꯛꯅꯥꯎꯅ ꯀꯣꯛꯇꯥꯅ ꯁꯦꯄꯔꯦꯁꯟ ꯗꯦ ꯇꯥꯜꯂꯤꯁꯤ ꯁꯤ ꯃꯔꯝ ꯆꯥꯕ꯭ꯔꯥ ꯆꯥꯏꯅ ꯍꯥꯏꯕꯤꯗꯣꯔꯤꯕ꯭ꯔꯥ ꯀꯣ ꯑꯗꯣ ꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯒꯣꯔꯃꯦꯟ ꯁꯣꯛꯄ ꯌꯥꯗꯕ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯁꯣꯛꯄ ꯌꯥꯗꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯕꯤꯔꯤꯕꯅꯤꯅ ꯑꯗꯨ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯃꯗꯨ ꯃꯔꯝ ꯆꯥꯏ ꯆꯥꯗꯦ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯈꯪꯍꯟꯖꯅꯤꯡꯉꯤꯀꯣ ꯀꯩꯁꯨ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯗꯦꯟ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ sida pallise kotuna separation day thadau inpi na peace and peace day haire ko thadau inpi si tuan thamgra si ko moina peace day pangthoi se khoi manipur da su dum ngasi je khoi gi miyam ge are bo rep loba ko kominam silli dena mana ngasai folks na su dum mikap thopa silli ko atho topa ngasai gi aram tingol sinau mayam mana lei gi dra mayam sun mathon hekal ka tamba silli ko aduna sungma mayam ji loi thoka khoi na kotu ga sum pan bajin waite koknau kokta hagadra moigi lamgi type ta ko lirin moina ta kusi pasi tawi abi type ta adi den hasi khudam mo haina mari lerga ngasi separation day talib no misi da kokta haibra koknau haibra duna ngasi separation day talib no misi da noina naril lerga di ko manipur lenga ka central lenga ka yanari hagra manina makhata na khoi free movement do athing ma thamjara roi ko makhata na nomai kapsara roi labi chapa yara bani ha basi noi kotu nom ta haibiro obako noi koknau haibra kokta haibra dun hata haibiro khoi ta ge bako no lirin ta ba da ngang da phajra bai wani ta ba da ngang phajra bai wani mi se sum gyan ta na ba sum hair ko matam da gyan tam laktra ga di lirin ipai phogi pawlo da ngasai gi angang ningai kan ba ningai thiam na hona matam da adum namok hawa mana chani jai sum pijana midana yaraktra ga di haibam lai na ko yaraktra ga di henjala di mana laibra नत्रगना लिचै न कनबरा नत्रगना ngसागी वसा जैना वरक प्रमा दिसि तोनो दंगा हिंजे हेमंग रे नत्रो अदुगी टाइपता अखोगी लेरिबा कोकनाव हेब्रा कोकता हेब्रा सि कंगुसि हेमंग रे बको हेमंग रे अदुना मोइना साइसु पर्सनल थ्रेट तौलेरा बनिना साइम तौलेरा बनिना खुसु नवा रे बको अदु साइ एरिया खनो खंगबा लेरिसि खै लेंगा कि साइता कि हे ngang बताइ कनो लिरिन अखोई अजि लेरिबा मणिपुर gi लेबि सुजि अखोई पीस टॉक की वरि सानबा होरुरे पीस प्रोसेस होरुरे नुसिनम होरकांदा ngसाई इरांग पाम्बा ngसाई सरकार लेहनिंगदब टीम अमना सु दुम तौबनी गाय मान हाय सु दुम याउरिको ai taragadi ngasi kotuna koktaana koknauna separation diga talai sidi mosi irang pam kangbu gi makta ma adum oibda adum lal haninga di oibda ko ifong phong na samai lebak thugai kangbu sing sidi kari habiduri gi habko sumki lae ko amoi rajniti manung da moi masin hundo hunjin tawna ba moi masin usina da ba moi masin jamela adun amani ko adu su huram ma kok napi huram ba napi makok pa en ma kok ta huram napi pa en ipai pogi porodo adum ifong udama tani ko then politically khonong yeng kanda सरकार थुगाया पामा सरकार लेहनिंग पामा हाइना कनानो सि कनानो बा प्रजा बो इदुरिब्रा नत्रगना मोई लेंगाक सिंग मंगदो इदुरिब्रा नत्र अपोजिशन अमदि रूलिंग मंगदो इदुरिब्रा अमदि हाइबियो बको अपोजिशन ना सरकार थंब सुंपाम पाम दे हाइगेन हाइरो नत्रा देन कनागुम टीम एबीसी खरना सरकार ले खोइना लीडर ओबि पाम दबगी तखनबनि हाइगे हाइरो चनai ने इतै तसिलगा ngसागी प्रजा सिन पामिदि मियांगी थवाई लंथुम कन्म ngodwa leiba kanma ngodwa dumba popular government am leibiu haiba se am sangni hai lakhre natro moi masen nusin da badagi pyar thamjangre moi masen disunity obadi pyar thamjangre moi masen gi oba jamela moi masen gi oba drama manung da pyar thamjangre ko adugi matung da
ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯀꯗꯒꯦꯁꯦ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯔꯛꯄ ꯂꯤꯂꯥꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯍꯧꯗꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠꯇ ꯑꯦꯖꯦꯟꯗꯥ ꯃꯌꯥꯝ ꯌꯥꯎꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯔꯣꯏꯕ ꯑꯦꯖꯦꯟꯗꯥꯗ ꯌꯥꯎꯈ꯭ꯔꯤꯁꯦ ꯑꯅꯧꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕ ꯉꯝꯒꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯊꯝꯃꯨ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯥꯎꯔꯒ ꯍꯥꯏꯈ꯭ꯔ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯝꯅ ꯂꯥꯎꯔꯒ ꯍꯥꯏꯈꯤꯕ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯏꯃꯤꯡꯒ ꯆꯥꯟꯅꯗꯅ ꯑꯅꯧꯕ ꯒꯣꯔꯃꯦꯟ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯑꯗꯣ ꯃꯤꯌꯥꯝꯅ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯌꯨ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯃꯨꯛꯁꯨ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯁꯦ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯣꯏꯒꯤ ꯔꯥꯖꯅꯤꯇꯤ ꯃꯅꯨꯡꯗ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯣꯄꯣꯖꯤꯁꯟꯅ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯆꯠꯅꯩꯅꯕ ꯃꯥꯅ ꯃꯑꯣꯡ ꯑꯃꯗ ꯉꯁꯥꯏꯒꯤ ꯏꯔꯥꯡ ꯏꯁꯥ ꯁꯥꯒꯠꯄ ꯌꯥꯝ ꯃꯥꯟꯕ ꯃꯑꯣꯡ ꯁꯨꯝ ꯄꯥꯟꯕ ꯄ꯭ꯔꯖꯥꯁꯨ ꯌꯥꯎꯅ ꯏꯇꯩ ꯇꯩꯁꯜꯂꯒ ꯄꯨꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯕꯁꯤꯗꯤ ꯂꯩꯔꯤन ꯁꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯣꯇꯨꯒꯨꯝꯕ ꯀꯣꯛꯇꯥꯒꯨꯝꯕ ꯀꯣꯛꯅꯥꯎꯒꯨꯝꯕ ꯑꯃꯅ ꯀꯥꯡꯄꯣꯛꯄꯤ ꯑꯦꯔꯤꯌꯥꯁꯤꯗ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯀꯅꯥꯒꯨꯝꯕ ꯍꯣꯏ ꯁꯔꯀꯥꯔ ꯅꯨꯡꯁꯤꯕ ꯃꯣꯏꯒꯤ ꯖꯤ ꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯈꯤꯇꯪ ꯁꯣꯜꯂꯛꯄꯗꯗꯤ ꯃꯁꯧ ꯐꯣꯡꯒꯠꯇꯅ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯍꯥꯠꯂꯒ ꯇꯨꯞꯄꯒꯤ ꯃꯇꯥꯒꯨꯝꯕ ꯉꯁꯥꯏꯒꯤ ꯁꯍꯤꯡ ꯆꯥꯔꯒꯩ ꯃꯇꯝ ꯇꯧꯔꯤ ꯀꯥꯡꯕꯨꯁꯤꯡꯗꯣ ꯉꯁꯤ ꯀꯣꯛꯇꯥ ꯀꯣꯛꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯤꯅ ꯇꯧꯔꯛꯄ ꯊꯕꯛꯇꯨꯗꯤ ꯌꯥꯅꯤꯡꯗꯦ ꯌꯥꯔꯣꯏ ꯇꯣꯇꯦꯜ ꯁꯠ ꯗꯥꯎꯟ ꯇꯧꯕ ꯌꯥꯔꯣꯏ ꯃꯗꯨ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯄꯣꯠꯅꯤ ꯃꯗꯨ ꯒꯣꯔꯃꯦꯟ ꯑꯦꯒꯦꯟꯁ ꯒꯣꯔꯃꯦꯟꯅꯤ ꯑꯦꯛꯁꯟ ꯂꯧꯒꯗꯧꯅꯤꯒ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯉꯝꯗꯦꯕꯀꯣ ꯁꯨꯝ ꯌꯦꯡꯉꯤꯅꯤꯀꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯄꯟꯅꯔꯕꯅꯤꯅ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯀꯟꯗꯦꯝ ꯍꯥꯏꯔꯛꯈꯤꯅꯤꯀꯣ ꯑꯩꯈꯣꯏ ꯀꯣꯇꯨꯅ ꯀꯣꯛꯅꯥꯎꯅ ꯁꯦꯄꯔꯦꯠ ꯗꯦ ꯇꯧꯗꯣ ꯌꯥꯅꯤꯡꯗꯦ ꯀꯟꯗꯦꯝ ꯍꯥꯏꯔ ꯊꯣꯛꯂꯛꯈꯤꯅꯤꯀꯣ ꯃꯇꯧ ꯃꯥꯟꯅꯕꯩꯅꯀꯣ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏꯅ ꯏꯎꯅ ꯄꯣꯠꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯀꯩꯅꯣꯅꯤ ꯂꯤꯔꯤꯟ ꯀꯣꯇꯨ ꯍꯥꯏꯒꯦꯔꯥ ꯀꯣꯛꯅꯥꯎ ꯍꯥꯏꯒꯦꯔꯥ ITLF 하이가라 BTLF 하이가라 CTLF 하이가라 거 하이닝 하이저스누 거 하이닝 하이저스누 그건 하이저닝이지 미 마사징기디 얌 애드반스 오이그래 거 아이코이 로고도 프리 아마디 코이 로금 트위 제 시기 그노지 메모랜덤지 시기 메모랜덤지 리린 수마이나 란바 춤바디 코이 그노니고 안더 프로그램니 아도 아이다 좀 우자고 마탐다 시 미스터 니티안야부 거 오너블 프라임 미니스터 오브 이스라엘다 이스라엘의 다른 바도 금방 자기 목이 메모랜덤 아마 내보고 양 꾸이 그러면 망이 버리니까 아도 아이나 중간에 노호는 hin지 깨는데 마시디 문웅시디 야오리바 이스라엘 해발레박 두디다 이스라엘기 프라임 미니스터다 다른 이번 메모랜덤 시디 야오리바 마기 클로즈 마얌 빨리바 마얌 오헤이오타 마얌 떠리 마얌 능세 시디 로이나 빨래 거 시기 야오르바 지와고다 코이나 코이 페퍼지마 타라가 또 타고 오이나 오이거니 하버지 나때 तब मीगी इंटरवेन तौर हाई होरमेको सियों तौम तारगदी अखोना साइ एरियासीद जी जा जू जाद मपाबू मीगी मपाबू इपा इपू थमीरब अहलमन मैम थमीरब लम मैम हेक्ट टेरोरिस्ट मैम तखाइबूद एरियासीद हेक्ट मसों फंदना मागी गुरु मैम सोप यादे तौर कंबू योखलनीबद्रा मी मजाकी सूनकंद लोरे पल्लीसी लिरिन लोई यावरे को लोई यावरे मसीद Kuki Hills in Outer Manipur hai bohi je masi mogi our land mogi lamni ga ne i tharam ni ko masi ekun hai nate ko date 30 June 2023 tharam bale tar ni ko ana masi noi palisi masi da garom British ki matam gi hora ganda sid conflict leba mogi map yaure mogi am historically na ko gi survey taw matam da mogi tongan ma country ma dugi am palisi da ko adi then population ko number of freedom fighter basing ibaga se number of freedom fighters Kuki gina 79 Maitei gina only 27 gata iraga sai areas ko Maitei gina kun ga tare khak lai Kuki gina freedom fighters yang khai tare nam humdra ma pan lai ni chale ko aduga Bengali Chaudhuri gina ahum ade Punjabi Marwari gina amma Tangkhun Naga gina amma khak ko aga iramish mo isi ko